ꯅꯍꯥꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯄꯤꯅꯕ ꯆꯞ ꯆꯥꯕ ꯀꯥꯎꯟꯁꯤꯜ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯃꯤꯇꯤ North East Windona Sandok Sariba Nungthulgi Pau Miyeng Tabiriba Singbu Chan Maibamna Khurumjari Hauzik Pau Sandokna Pizari Afaba politician ama haibasi lambi thong semba amadi leita lairaba singda mating pangba adu khakta nate ngasigi mirol amadi tungi mirol gi damak aikoina karamna safe oina ngaktuna thamlamgadagi haiba khallaga thabak tawba adubuni afaba politician hairibasi haina Chief Minister N Birena Fongdokre wafa masing asi district administration kaksingna senduna district asigi kairak kangjebungda pangthokpa football gi natural grass ground ama sanaba amasung Kairak-tagi wabagai tera urak amadi wabagai tera urak-tagi turel mamai fawgi lambi sembagi uref uyung tambagi thoramda saruk yaduna Chief Minister na haikibani punna lupa crore taramari romgi sanfam oigadaba project sing uref uyung tambagi thoram aduda yaski Minister Govindas Konthozam Social Welfare Minister S. Dingo Rajya Savagi MP Lesembasana Zauba MLA M. Rameshwar MLA 𝐂𝐲𝐹 MLA K. Ravindro MLA 𝐂𝐲𝐹 amadi MLA Dr. U. Devensu Saruyaki Kaksing District DC Tongan Bar Department Singi officials Sing amadi District Asigi Tongan Mafam dagi lakpa miyoi kayana Sarugyaduna Pangtopa Thoram aduda Lengaki Tongan Bar Department Singna Miyam da piba scheme Singi Kudong Jaba Fangba Yaraba miyoi kayada scheme Singi benefit Singsu beneficiary Singda Yentoki Thoram aduda Chief Minister N Birena Makha Taraduna Hai State Asida ngasi thokliba irang asi State amadi Center gi lengak anina amat oina thabak tawduna warusil puraknaba honari miyamnasu irang asiga mari lenena maram chadana ihau tawduna tampakta langbagi thabak asi tawbiganu irang asi lengana umang kannaba drug thingnaba amadi mitop sangba thingnaba paikhaluba thabak kaya aduna maram oiraga haurakibani haiba adu khangbiduna lengana warishin puraknaba honariba asida mating pangbiyu haina fongdoki Masimafai kat pigraba legidraba mayam soba mayam aduga yung kaidana seliba mayam se masigi puwarida makoi lehawragdabani makoi na ngasi awaba khara thengnaba makoi na ngasi unsi katkibaduna maram moirkanda mutgadorba mulumgadorba kigi Manipur da leriba indigenous population ekoi se mikap tholabani unguarded toiba senabinaba leitaba ngapinaba leitaba Madugi system ambi makhada ikosi sahi lisang sina lakari kanamta na hanna yengde sahi banate ngang banate hun banate akoina leirami balaibak se karam balaibak no ipai puna sahi lisingani sumna makota thang khatang pairaga arambai khatang pairaga a khatang pairaga ngaga lakpa dugumba aikoi ima laibak tuni sahi tale thuntak pugi puari madu kannana bahona bada Narsingh Maharaj Gambhir Singh Maharaj Hira Sandra thola kanda Angau Saraga, Gorilla Warfare Toroga, Kalaki by Baktuni. Maharaj in the Sakromatung than the city, Paratatilamatung de Kogi, Fivum Carino, a quick amina lady. Politician I will say, Lambitung, Shembok to Kakmete, Laima Prazawana, Tabasheva, Toputukumate, Nasigi Mirolam de Tungi Mirolda, a quick Zati, Kamina Hingo with a Gena. Kamina Naga Tamang with a Kamina, safety when a Tamang with a game walk on Kalaga Wato Buduni, a Shemba politician. Bharat Thugaige haiba Manipur manghanaba honaba khudingmak amata yaroi masigidamak lengaksina thingnagani haina ngasi Konthozam AC gi manung chanba number foizing da leiba nauna saba kaboklei keitel sangabagi thoramda Health Family and IPR Minister Dr. Sapam Ranjana Fongdokre BJP Booth Level Committee foizing awangna seduna pangtokiba thoram aduda mandalgi President H. Lalkan Haina President, Nambol Municipal Council gi Hanagi Chairperson D. Vocho Amadi, Hanagi Vice Chairperson A.B. Molana Guest of Honor Oina Saruyaki. Ngasi Sangariba Kaitel Macha Asi Mamangi Mikhalda Bud Nifu Matoy Leiba. Assembly constituency asida first takibagi Minister Ranjan gi Local Area Development Fundagi Budki Committee na sabani hari Thauram aduda Minister Dr. Ranjana CHC Nambol that known a digital X-ray machine amathamlei masina thangnaba AC sing yauna miyamna kanaba faglagani haiki loinana khunai sibu manghan gadawriba tamthiraba drug tagi haurakliba naha singbu kalhaunaba miyam punna honamina si hainaso Minister Ranjana haiki Manipur
indigenous population, indigenous community miyam mangange haibadi rajnadi suya edya whatever ekoi namakri sakha thinari se sakha thinari se mapalo me sanat indigenous nataba influx laiba community mapalo me sanat non-indigenous meaning natu baneba hazarba ni Manipur yam hazarre kaino ishwarna koi Manipur se yam hazarba tani prithvina hozik Southeast Asian corridor ga hanu hozik abagi Manipur ki samana muri power mayum makai maina chakraba masagi senthok lambi karisu leizadraba relief camp da leiriba lanjalakpa miyosing asina naraklabadi masa matomta sizakro haibaga chaf manare makoibu mapung fana laing jaba ngamnaba makoigi damak ana laingi thongsil ama sembiyo haina 𝐂𝐲𝐈𝐻 ꯀꯣꯡꯒꯣꯏ Community Hall Relief Camp ki Secretary M. Ravichandrana, Chief Minister N. Biren, Health Minister Dr. Sapam Ranjan amasung Chief Secretary Dr. Vinit Joshi ki pungning chingsilakli. Wafam asing ngarang 𝐂𝐲𝐈𝐻 Kongoi Community Hall Relief Camp da paumi singa unaba amada Ravichandrana fongdokibani. Magna karigi damak Relief Camp da leiriba anaba singi laingnaba thausil sembiyu hairibanu haibigi matangda fongdokladuna hai. ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕꯤ ꯁꯨꯒꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯕꯤ ꯍꯤꯖꯝꯕꯦꯕꯤ ꯂꯣꯀꯦꯁꯣꯔꯤ ꯑꯦꯂꯤꯌꯁ ꯑꯦꯂꯤꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯂꯥꯏꯑꯣꯡ ꯑꯃꯅ ꯅꯥꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ CHC ꯀꯛꯆꯤꯡꯗ ꯄꯨꯈꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯅꯤꯝꯁꯇ ꯑꯃꯨꯛ ꯄꯨꯈꯠꯇꯨꯅ ꯂꯥꯏꯌꯦꯡꯈꯤ ꯑꯗꯨꯕꯨ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯈꯠꯇꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯄꯤꯔꯝꯗꯥꯏꯗ PM Health Card ki kakfam thokpa kakhraba matung listing homfadara mathoi due leibadagi DC kakchingda haizaki adubo lenga ki maikedi sanfam adu puthoknaba provision amata leite takpiraki committee ki miyoi sing upai lekhide kaina thangda sugnu AC ki MLA ke ranjita haizarubada MLA na sanfam adu mateng pangbiraki masigi damak MLA ke ranjit pu kaksingi CSO singi mahut silaga thagatpa fongdok sari haina Ravichandran haike lengana relief camp ta leiriba upai leizadraba inmate singna makoina narakpada laingzaba ngamnaba ana laingi provision thausil ama sembiyu haina Chief Minister N. Biren amadi lengakta appeal tawrakle Relief camp to live, another local Pugum of the live hospital Pudisi Carino, Puru Matamda, committee to the Kadi, Maxima to the Pashamayam to the Kadi Putokani, Housing Manipur Health Minister Kadi Labiragi, Relief camp in Naribu Mayamsi, Gamen lying dragadi, Gamingi site to get a weed dragadi, Kanana, lying vegan, another sing Shizago Habitan from Dumatu, Young Ryan Kali, Gamen sings in Angasi having a Misiragi, Relief camp to Ladiba, another sings young lying Binabagi, provision to Shambi Haikano. Manipur ki Honorable CM Pawung Biren amadi Health Minister Manipur government ta koi club organization relief camp ki makai site ge koi mikap thok piro anaba sing ji makoi sing ji patna mapung phana lying bina bagi provision am happy wa haiba sing asi government ki site club organization ki site ge koi thamjin Indian Constitution na piba scheduled tribe ki list da mitei so yauhan biyo haiduna sangsilakba khongjingda lengakna athuba matamda mityeng sangbinaba campaign ama lakleba November 10 dagi hauduna December 10 faba chathagadawri campaign asida mitei tribe union na piriba mobile number 8732042511 amukhanna 8732042511 asida miss call piduna campaign asibo sagot piyu haina mitei tribe union na appeal tawrakle mitei tribe union na thadoropa cherol amada wafam ase fongdokladuna hai Chai Humfadara Nithoi Suraklaba Indian Constitution ki scheduled tribe ki list da mitei su yauhan famthoi yauhan biu haina ngasi faba luf kayana takna duna lakle mitei ki nat chetnabi lining laishol laifamlen amadi mitei ki saktam ngaksa badanatana pikraba lamdam asida athingba leitana changsilakliba mitop sing asidagi aikugi laifam Kanjanaba Indian Constitution ki fangfam thokpa mitei bu scheduled tribe list chalhan biu haibasi maram chaba amadi fangfam thokpa right ni haina MTU na fongdokle maram asina athuba matamda lengakna meeting sangbiu amadi masida miyamna sawatli haiba khanghanaba campaign ama pangthokadawriba asida lamdam asida ladiba minister MLA bureaucrat government employee media house educational institute social media house
NGOs, business group, student bodies, women bodies na chingba kayana phone number asida miss call piduna amadi masa-masagi ming amasung laifam message taraktuna campaign asida saruk yabiu amadi mai pakhanbiu hainasu MTU na appeal tarakle. ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯡꯖꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯖꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯐꯤꯔꯣꯜ, ꯕ꯭ꯂꯥꯡꯀꯦꯠ, ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯀꯦꯝꯞ ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ 2014ꯒꯤ ex-students amadi school authority-na mateng pangkre. Mateng pangba aduda Mangjing Youth Development Association-gi member Napattagi Yumnam Ozen na haikibada relief camp asida lariba inmates-singda Manipur lengak na yengbiriba asi supnatagi chana thaknaba khakta oina tawi. Adubu masinadi yadabana awaba kaya mayugnare camp asida lariba miyoi-sing asi mayumdagi firol yauraga lakhiba nate selakiba fee aduna loirabani loinena relief camp asida lariba inmates-singi masing hengalakre adubu SDO na pikhatkiba report amada school oina community hall oina camp leitabana mi yamde committee na piriba inmates-singi list isanbani haiba SDO gi wafam Manipur lengak amasung DC gi maikadigi yengsinbiu haina wakatki amadi pendaba fongdoki matam sida ki kapal khoi bracket athaba bugi lakna pidiba amadi khoi gi sena sana phirol amadi san thana mayam bugi dana pami mateng ase khoi imir ke mai kaidagi barau ta fongdo seri adu loina na khoi gi government sata hajening badi masi Manipur da leiba khoi gi mai ma kai mai cha khaba ai game game da leiba mayam sing sida sarkar yindi basi simmi sana thana chen cha khabi yindi ba masi ngai khoi da awa thana ba Saba khakdana yadaba ai sena sana ba hinda sulabina sida khoi mai bulai dir kuchen jaba ko kaya na je khoi pangbe ko smaina ai sakana su khoi ting yeng thangbe gati yan ma je do tom si khawaja sakana che cha bi bana tana khoi da tongana pom to bi geli tiri che cha khoi che sakana bi ado manan bulai kuchen jaba ko na singa dikla ko na sunya jangan tamile sa ya kuchen laga ko mate pangbe ko si ko yam ba de Maming takthokning daba inmate amana phongdorakpada security force singna akanba section thorang lokat piraga kuki singna mai thadok pikraba masagi lamdam napat asi amuktang yengba fanganbi haiki yumdagi sentorakpa matamda karigumba amata puthokpa nanghaude hausik su pukham tengkot hamnaba box leite firol leitabana awaba kaya mayugnare lengana biteng sangbi haiki amadi mateng pangbirakhiba kaya basu thagatba phongdoki Sakalo ba pot haje sana ba pukham adagi hauji ko ki posai hapa ya ba pot ama box kum kari gumba hai tare ko adu gumba ama khon pamjari se adugi khwaidagi maru oina aina haning bana amuka ai khoi gi napase sangbada mateng pangbiba yaring hegi news na oisuno amana oisuno gi government oisuno kari na bu orasu ko mateng pangbiraga khogi napase amtang changjaba yengjaba ngambase yumse asim dang pamjai ba khoi wakhalon sida yamna ware waba mathakta karino khoi yengu lau singmakta phange asida palga chajari ne migi lamsida laga saidang ga ne koina leise isagi mafam nate haba isagi mafam da chalaga leijaga do laire ba khungang oijarasu agi yumse gai ba do ai leninge ba Professor 𝐂𝐲𝐸𝐻 iba sangdam nabagi corridor amasung Bharat ki travel corridor neinaba haiba lairik asi fongbagi thoram ama Manipur Press Club ta pangthokre thoram aduda Lilong AC ki MLA Muhammad Abdul Nasir Manipur Language Advisory Board Science Academy New Delhi ki convener Professor Rajan Toizamba saknaraba critic amasung aiba L Memo Singha amadi Manipur University के Manipuri Department के Assistant Professor Dr. Naurem Ahanjaw Maitena अथोइबा मिथुंगलन ओइदुना सरुयाकी लाइरिक फोंबगी थोरामातुदा अइबा Professor कंगजराकपम कुंजो सिंहना हाइखिबदा कुनमाथोइ सुबा चई चागी अहुम सुबा चई तरागी मतम चंगसिल लकपगा लोनेना ग्लोबलाइजेशन के खोंगजेल सु खम थेंगना यंगसिनक्रे मालेम के लेवा पुमनमक इमुंग अमतगी मेंबर सिंग ओइक्रे खुनाई के महै मसिंग सेल थुमगी लेंगाक लोल के लाइनिंग लाइशोनगी अमसुंग नाट की ओइबा थबक थोरम सिंग अमत ओइना तौमिन्नबगी फिबम अमल लाक्ले हाइरिबा हिरम सिंग असि तोंगान तोंगान बा लेवाक सिंगी ओइना खेनै मखोइ सिंग असिगी असिंगबा ममी तारिबदी कोरिडोर तनी हाइना फोंगदोकी लाइरिक असिबु नंबदा अचौबा थौदांग लौकिबा JSC ऑफसेट प्रिंटिंग वर्क्स पौना बाजार इम्फाल अमसुंग पुथोकपदा चाउना मतिंग पांगकिबा पॉपुलर प्रेस पौना बाजार इम्फाल बु थागतबा फोंगदोकी अइबो इना लाइक अनिशी अइबो इना थोदो यामना हाइनिंगाइ बजेते इना
ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯏꯕꯒꯤ ꯄꯥꯟꯗꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯏꯔꯨꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯇꯪ ꯍꯥꯏꯗꯨꯅ ꯋꯥꯉꯥꯡ ꯌꯥꯝꯕꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯞꯆꯕꯅꯤ ꯃꯁꯤꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯑꯩ ꯑꯗꯨꯝ ꯄꯥꯖꯒꯦ ꯑꯩꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯩ ꯏꯖꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯧꯕꯤꯒꯅꯤ ꯄꯥꯟꯗꯝꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯤꯛ ꯇꯥꯟꯅꯕꯒꯤ ꯈꯣꯔꯦꯜ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯁꯤ ꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ 12 ꯁꯨꯕ ꯆꯍꯤꯆꯥꯒꯤ 3 ꯁꯨꯕ ꯆꯍꯤ ꯇꯔꯥꯒꯤ ꯃꯇꯝ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯈꯣꯡꯖꯦꯜꯁꯨ ꯈꯝ ꯊꯦꯡꯅ ꯌꯥꯡꯁꯤꯟꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯑꯃꯠꯇꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯔꯦ ꯈꯨꯟꯅꯥꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯃꯁꯨꯡ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯑꯦ Kangna Acupressure Alternative Therapy Treatment Research and Training Center Langzing Atoba Imphal Western Repertory of Wari Liba Manipur ga Kusam Naraga Haukib October Kundagi All Age Home Langzing Asobada Chatarakiba 5 Days Wari Liba Festival Ngarang Home Asigi Auditorium Hall the Lotion Kray Lotion Bagi Thoramadu Group Center CRPF Langzingi Commandant Padmasri and Kunjarani Devi All Age Home Langzing Atobagi Chief Advisor 𝐼𝐾𝐜 Thoramapu Oina Sarugyaki Patsoi Ward Number 1 Member Wahengbam Lily Devi Repertory of Wari Liba Manipur gi President Komdram Surendra Singh Vistupur Higher Secondary School gi Retired Principal Wahengbam Hemabati newtv Collection gi Proprietor Ngarangpam Bimolata Devi Amadi All Age Home Langzing Atobagi Advisor Rakesh Nauremna Akhanaba Mithunglen Oina Sarugyaki Thoramgi Nungi Oiba Warol Thamladuna All Age Home gi President Dr. Mayangpam Kamalana Haikibada All Age Home Asida Ladibi Ima Oibi Singh Amadi Lekai gi Ahal Laman Singda Haukraba Ipai Pu Singna Thambiramba Wari Libagi Chanabi Adu Nauhauna Ning Singduna Pangthokpani Haukiba October Kunda Haudokiba Festival Asina October Kun Kunmathoi Amadi Kunithoi da Satharaba Matungda October Kuntaret Amadi Kunipanda Makha Amuk Satharakpani Meragi Thanil Numit Asida Wari Libagi Thoram Asi Loishinbani Haiki Padmasri and Kunjarani Devina Haikibada Haukiba May Ahumdagi Manipurda Thorak Liba Kanglufki Irang Asida Laiminariba Pumnamaki Oina Yamna Laivak Thiba Amani Irang Asina Maram Oirga Laikidraba Ichil Inau Singi Mafunda Ikai Kumnaba Utle Lanjenariba Ichil Inau Singi Awabada Su Saru Yari Loinina Irang Asina Sokalaba Mioeba Kunai Asida Atuba Matamda Mahausagi Punsida Hanjilaknaba Lengakna Tabak Paikaliba Sida Miyamna Sumating Pangbiyu Haiki Manipura Ugi Awabasu Kamting Lewarandi Aina Posting Marpuse Mita Gitang Pande Manipura Lakuni Mita Gitang Hundagi Manipuri Awaba Yamna Waba Wabada Wabada Kari Hino Yamwaki Habsi Chambun Abda Hujiboda Masiki Awat Pacimen Kapangamili Minana Wabda Suko Yamwagani Edit Kenda Chaptana Suya Zerure Chaptaba Martin Pambia Su Pamjure Imina Suzare Tinava Punamak Tinavia Tina Yamnawai Yamna Pun Yamnushi Koi meeting the material Rumana said Kolo Amatoina Kunzen Amatoina Tum Sitna Toraga Koi Labor Programs that it told Naga Koyam Amaga Matin Pinachia Visual the Nijami Hauzik Paugi Marak Thadna Ten Babrek Amatang Lominasi Diagnostic Service, Babina Diagnostics. Breaking Matungda Mayambataram Ukchari Writers Association Kaksing Senduna Manipuri Saidingi Numit Thoram Ngarang
ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ Representative of Lois ROL ꯀꯛꯆꯤꯡꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯀꯔꯅꯃꯤꯇ꯭ꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ Writers Association ꯀꯛꯆꯤꯡꯒꯤ President ꯄꯨꯈ꯭ꯔꯝꯕꯝ ꯅꯤꯃꯥꯏꯅ ꯊꯧꯔꯝ ꯑꯗꯨ South East Manipur College ꯀꯣꯝꯂꯥꯊꯥꯕꯤꯒꯤ Assistant Professor 𝐶𝐫𝐬 Birohini Devina Guest of Honor ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯀꯕꯤ ꯗꯣꯛꯇꯔ ꯀꯃꯜꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ Writers Association ꯀꯛꯆꯤꯡꯒꯤ Secretary ꯕꯤꯔꯃꯪꯒꯜ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯈꯤ Writers Association ꯀꯛꯆꯤꯡꯒꯤ President ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯆꯨꯝꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯅꯤꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯟꯗꯣꯛꯄ ꯑꯗꯨꯒ ꯃꯥꯂꯣꯝ ꯇꯨꯂꯤ ꯌꯥꯏꯃꯗꯒꯤ ꯗꯣꯛꯇꯔ ꯁꯥꯟꯗꯝ ꯏꯕꯣꯝꯆꯥꯅ ꯄꯨꯊꯣꯛꯄ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯀꯔꯅꯃ꯭ꯔꯤꯇ꯭ꯔ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ Divine Life Society ꯃꯆꯤꯟ ꯃꯅꯥꯎ Sevastram Kaksingi President, retired CMO Dr. Nomaidam Navakishorna Larik Masak Taki, Manipuri Serengi Numiki Maramda Association ki President Nimai Pukrambamna Wangangke, 𝐼𝐸𝐵 Kayana Sarugyaduna Sering Sedin Naba Amasu Pangtoke. Thobal District ki Manung Chandalaiba Kaivung Khungi Club Sing Amadi Miyangi Apunba Mifamna, BJP na Luchingba Lengapo Pain the Bafongdora Pagalorina, Leptuna Leriba Kaivung Valley Breeze, Saba Hobiu Amadi, Hauzik Miyangi Satok Sasin Taunariba Amatangairaba, Suspension Breeze Asesu, Semzin Bio Haina, Lenga Kipuning Chingshilakli, Ngarang Kaivungi Suspension Breeze Makongda Paumi Singda Wafam Kaya Tamladuna, Unique Youth Development Association Kaibung Wang Mataki General Secretary, Fundrai Mayung Wahidur Rahman Fongdorakibada, Haukiba Tha Karagi Mamangda Kaivungda Valley Breeze Ama Sabina Ba Haizabagi Matung Inna, Works Minister Govidas Kontauzam Amasung Local MLA Abdul Nasir Anina Thong Safam Mafam Asi Yengsin Biduna, Work Program Hapiduna Turel Kongpan Tautoktuna, Sanabagi Tavak Horam Labani. Pal Hutnabagi Machine Papa Purak Lamlabani Adubu, Nong Singi Fibam Amadi, Manipur situation na Maram Orga Tavak Lepkibani Haki, Mark Namaka Tanahai, Kaibung Wangma Amadi Lesang Tem Keli Makong Ani Faunariba Tawal Turel Matakta Sariba, Suspension Breeze Ki Fibam Asuki Matik Fatre, Hauzik Tong Asiki Ayamba Saruk Te Kiduna Lambi Faunadre, Satok Sasinda Yamna Kudong Tiningai Oire, Thong Asina Kengman Kaivung, Nungai Amasung, Lesang Temgi Miamgi Lifeline Oribani, Adubu Thong Asi Te Kibana Miam da Awaba Haibadu Oide, Maram Aduna Mari Lenaba Authority na Thong Asi Atuba Matamda Semzin Biu Amadi, Hauzik Nong Chingi Fibam Fagalak Labanina, Tabak Leptuna Leriba Valley Breeze Asibusu Saba Hawan Biu Haina, Lenga Kipuning Chingshilakli. High suspension bridge is Semjin View, Amadi, Belly Bridge, Haba Horam Liba, Belly Bridge, I took Matam the Saba Horan View, Manipuri situation too, Edam Pagalapa, Amadi, Nong Chingi Pibam, Pagalapa, Madam Moraga, Haiba, Belly Bridge, I took Matam the Saba View, Amadi, Hoja, Kauna the Lady suspension bridge, Sitekna, Lady Basimari Lenamo Authority, Amadi government, Asina Midian, Atoka Midian Chambiraga, Razagawab Sing, Amadi School Satra. Laiba school Satra Sing Yembiraga to Matamda, suspension bridges is Semjin View, Amadi, Belly Bridges is Haba Hobiu. Mission Future Stars MFS Lilongna All Manipur Muslim Doctors and Medical Students Association AMMDAMSA ga kusam naduna Health is Well Haba Hiramda Nomag Oiba Lemna Laing Bagi Kem Ama Ngasi Madrasa Alia Lilong Bazar Amadi Markas Darul Yatama Lilong Ataw Khong Anida Pangtokre. Lem na laing bagi kem aduda Mahairoi Chaniyang Kairom laing kibaga loinina Mataw taba hidak langtak singso lem na piki. Dr. Taranitoy Amadi staff Tara Mari Punna Kuntaruk na saruk yaduna pangtokiba. Lem na laing bagi kem aduda saruk yakiba MFS Lilonggi President Saddam Hussein na Fongdorapada. Madrasa ani asida tamliba Mahairoi Singasi Kanalay Zadraba Amadi Sel Tumgi Fibam Yamna Fattaba Ngakta Oibana Masa Nungay Trabasu Haidoktana Anaba Kangduna Laibana Ayamba Oigale Maram Asina Aing Asa Lona Rakpagi Lok Laiho Skin Disease na Chingba Lainatina Naganba Matam Oibana Lem na laing bagi kem asi Mafum ani asida Pangtokpani Haiki AMMDAMSA gi President Dr. Kabulna Fongdorakpada Mahairoi Haibasi Levak Asigi Lamdam Asigi Tungi Yumbini Afaba Tungi Yumbiran Oihanba Haibasi Makoibu Haksang Fana Thamba Matautai Budi Yamna Farabasu Larikta Kaidongaida Mai Onsin Bangamloi Maram Asina Makoibu Haksang Fana Thamdaba Yade Haiba Wakalonda Lem na laing bagi kem asi Pangtokpani Haki Madrasa ni Zitam Ibangang Singsi
yamna poor economically poor oiba amade aying asa lon rakpaisida makoida skill you have problem arum le hogi masadu na ta saidok ngam jadaba adum bangang apik nga to oibnina masi mayok napsi kitang agadra haina khallaga ngasi health care masi pangthokpani ina hojik ayamana boarding da leba atra singsina oiganba tawganba naganba lady health awareness piba healthy mind and healthy body pai haksang patragadi satrada awaba moibado adugido kathokna bagina makta adugido bayakna bayna makta moise afaba atroyna bayna makta moigi health fanba madakal Rajasthan ki Tantia University da mahai tamliba Manipuri Medical Mahairoi Singna makhoi maruk mapang khangna chanaba University asigi Mahairoi Singna hauzik Manipur da thogliba kanglof ki irang asina mayum makai thadoktuna United Club Organization kaksingi Scheduled Caste Girls Hostel da hangliba relief camp ta lediba inmates singda blanket yauna chana thakna polam sing mateng pangkre Manipuri Medical Students Tantia University ki Mahairoi Singna Manipur ki tongan mafam singda hangliba relief camp sing amade irang asida soktuna laidiba mahairoi khara desu makatana mating pangkhigani haiki Haukiba mi gitari ahumdagi Manipur da tholiba sigumlaba kanguki irang asi ikoi sero sungu laidiba area sing asida tamna changdorakidone ikoi haukiba mi gitari kunga mapandagi kaksingda sigumlaba relief camp sing asi hangjelkhibani ngasi Manipur College Scheduled Caste Girls Hostel da hangderi achigumlaba relief camp asida ikoi Manipuri Medical Students Tantia University Sri Ganganagar Rajasthan laidiba chungla University asigi Satra Satri Singna okay angamba pesa khaina dana ikoi laidiba relief camp asigi inmate singda income thachangak pagal loinana darkar laiba pirol sing blanket na chingba acha thak sing koi mating pangba lakpiri masigi tamukta ikoi community mai kai degi hainga litana isaina sing ru research sing ru bai thagatpa kongdokcheri Tantia University Rajasthan da laiba medical student singna koi gi Manipur gi yamna wana yumbai thadokpi graba aduga sen thungi phibam yamna wara mafam sida moi gi punging da lungai jadaba aidi awaba mayam du khallura matungda moi gi tarap tagi sinjara matungda ngasi koina blanket kharaga koi acha tha kharaga relief camp da laiba sing sida koi gi student sing gi guardian singna student sing du mahut silla matungda koi ngasi sida porchai khartang thinjara Tekjam Kaminikus Loidang Korirol Mana 2023 Fanglakraba Aiba Tainjam Mani Singbu Harau Tayamna Opagi Tharam Pangtokre Neta Hengangna Sintuna Hengang Thangabat Mapal Community Hall da Pangtokiba Tharam Aduda 𝐻𝐿 Singh Netagi President Mutum Siam Kishore Amadi Tainjam Lupa Singna Mithunglen Singh Oina Saryaki Panba Yai Mani na Iba Play Kaya Air Infal ki Khutangda Amadi Neta Hengangna Sanakiba Laikre Haukiba Sagolsen amasung irai numit ani asida police na akanba section tarang lokhatki amadi thoganingdaba thodok amata thokiba leiti haina police control room daki thadorpa cherol amana hairakle security force signal loising loya amadi irang thoklapa yaba mafam singda maru oina Imphal West Vishnupur Thobal amadi Kaksing district ki mafam kayada thi humbagi thabak jathaki Vishnupur district ki Phogakchau Ikhai mamang leikai amadi Phogakchau Ikhai police station ki manung chenba kolbung khulge tainaba Magazine yauna SNG carbine ama 9mm pistol ama punna nongmai ani nongmai maru taret amadi pokhaiba yaba explosive tara fagat loinana Imphal West district tagi KCP Noyon group ki active member ama fara bamiyoi asi miyam dagi paisa khaibada chena bamiyoi amani mangondagi mobile handset ahum fagat pangamkre loinana national highway number kuntra taret amasung national highway number anida nongmada sangdraba yadraba polam sing puthorapa gari sahum kuntra taruk amadi chani marifudara taret akanba security ki section thoranga loinana irang thoklakpa yaba mafam singda security thamduna gari sing apanba yaudana Chathanaba honari hari Manipur gi ching amasung tamgi tongan ba district singda checkpoint chama kuntra humdoi semkibaga lonina state asagi tongan ba district ta thokiba thodok singda chenaba miyoi lising ani chamri homfodara nithoi ram police na detain tokre amade miyamna lana sandorak liba video sing asibu thazabida naba amade lut tawkiba khulai sing police ta sinabi naba apel torakli
Churachandpur district irai numit khudingi lenga ki loisang sing maruaina DC SP 𝐍𝐸 ADC yauna school college sing Churachandpur da leiba apunba student body amana lona yadaba mongda sudi thadok liba se lenga na haksin lowi haina government of Manipur ge chief secretary Dr. Vinit Josina thadokpa order amana khangalakli order asigi matung ina joint student body na thok liba notice ase lenga na haksin lowi amadi masi logi wangmada tawrakpa thabak ama oibana oibata natana authority amatagi ayaba yaudana thoklakiba notice amani lenga ke loisang singi reputation amadi apunbagi saktam kaidana ba logi wangmuda irai numit khudingi suti oina ba thoklakliba notice ase kana amatana chanaba yaroi haina lenga ki maiketagi khanglakle kana gumana lenga na thokliba order asigi wangmuda thabak tawraklabadi lamdam asigi logi matung ina cherak pigani hari loinana central amasung state government authority institute amagi management authority amasung autonomous body singe staff amasung maidoi singe attendance suna laina ba honagadabani haina jerul asida palli district khudingmaki magistrate amasung superintendent of police na hariba warol ase chana hanna ba honagadabani hari arobidamroy ba pau amuhana bizari illegal immigrants sing takthapa popi thabat kanda amadi drug falatpada compromise tawai haina jefferson Manipur mangkhanaba honarakpa khudimak yaroi japchana thingmani haina family medicine Relief camp ta ladiba anaba singbo la inaba amadi hospital ni inaba japchana thingsul amadi na sabi 𝐂𝐲𝐈𝐬 relief camp North East Windona sandok sari banung thogi pau matang asida loisari ming tabiriba singbu amuka hanna jan mabamna khurumjari